Magdala taram nokseri. Ngasi ki maroy pauda Paodam khaida bom pokai ba masung nomai ka pai thodokda me ahum sire. Inter College Football Tournament 2012-13 ki champion kha Manipur College Coaching na oikre. Hauji pamasa khaina pijari. Ngasi nungthil pung ama minute 5 tabada Sandal district ki manung channa More border town yogudaba kilometer 3 longwat ingagi kudeng thabidagi kilometer 3 lom chatlaga leiba Paodam khaigi waiting set mapada bom pokai kre. Loyana minute khara kanaraga atopa bom taru maso pokai ki talak asida nomai kapagi makhol kaya sutta ki bom pokai ba madi nomai kapai thodokta Paodam taba 24 Assam Rifles B koigi jawan ani manak nakpa thabak suna leiba misa ama sire aduga nupi ani na sokre thodo asi 24 AR gi team asina mafam sida patrolling chat ingeda thokibani thodok tuda laikhidraba jawan ani adugi maming Gajendra Kausik Rajasthan gi Alawar district amadi Kewal Singha Himachal Pradesh ki Senapur district ki Sandhi village dagini makhoi ani mang rifleman ni laikhidra misa maduna Kotha khunau dagi ningthaujam sangai jaw sahi 65 kawi sokraba nupi ani duna Kotha dagi angom ongbi kabuk lei sahi ni phuma pureba ido amadi angom ritu Elias akoi sahi kunthra ma pureba tomal jaw kawi thodo asi thokla matung air gi mai kai dagi helicopter mafam aduda paisinduna asopasing More hospital da pukhatki madugi tungda khudeng thabida leiba air kangbu amadi 165 territorial army kanguna thodo thofamda thomjinduna operation jathaki hairi Child rights ki matangda nomagi oiba district level consultation program ngasi Thobal table tennis indoor stadium da social welfare and cooperation minister AK Mirabai na si guest oina pangthokre Tharamadu Khangabo Kendra MLA Olandoni Amadi Social Welfare gi Director G Saitabati Anisu Mathangsina President Amadi Guest Ono Ona Sarukyaki Juvenile Justice Board JJBA ki Marina Sal Raki Matang da Pangthokiba consultation program aduda district asigi manung da leiba tongan ba Marina ba department singi makok thongba miyoi kaya amadi NGO singi mute kaya su sarukyaki Tharamadu Minister AK Mirabai na guest ki waram pireduna hai Hauze department asina JJB gi ek kamre na salary ki naba thabak tharom kya paikhat pa hore male na ba department sing amadi NGO sing na pusen sing na aigi mi gi thidana thabak tawraba khakta da ek asi lamdam asida phasna pong phan sana han bangam gani State Protection for Child Right Commission same na bagi da mangka hauze ai screening committee same ba lore matunda ai member ta khanna bagi da mangka notification white notification to the publish to the notice to the member the rules khanna bagi da mate ko sim sabu lore months dega garagati lotion na bagi akan ba ko ko section ni aduna maram bari harga salary committee na su thenari bawa ko sayam je ko commission la agati khana ma kai ko ka na ha bagi wa ko wa bale me amje ko ka na ha aja ja me amje Quality control tokna saramba Khurai Khongnang Baruni Road laiba to Makha Iran Pham Primary School gi toilet ngasi Manipur Students Federation MSF ki timaman tugai khre ngasi MSF ki Vice President Lusingba timamana to Makha Iran Pham Primary School da aikhoi larik nithina tamsi haiba pandamgi makha da school singing sin basat khi School adugi pimam yeng matamda SSA gi makha da English ngai tara da wa order piraga sakhiba school adugi toilet quality control tokduna saramba thengnabadagi toilet adu tugai khibani MSF के Vice President Phongdok Bada Sarkar na school sing sabagi wa order piba matamda thabak ningthina sugda mi sing yengla pibiyu quality control tawna saramba school asigi toilet ki bill pibiganu athawa matamda nauna quality control tawna sagadabani haina su MSF के Vice President Phongdok Mamang sahi sing da pangthokpagum na ngasisu apunba Manipur kanba imallo angkil amasong National Identity Protection Committee nikona punna sinduna Tarani Suba Manipur Integrity and Solidarity Day listening Tarani Togi Taram Impal Gia School da Laiba MDO Holda Pangthokre Taramasigi Mapunga Wakalon di Manipur gi apun basaktam ngakpa haibas dalam da masagel hongoi dai kundalita duna chanansin na himinari ba miyang gi marakta
ꯂꯩꯔꯤꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯔꯤꯒ ꯁꯦꯠꯅꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕꯅꯤ ꯏꯪ 2002ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯇꯥꯡ 19ꯗ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯈꯣꯡꯆꯠ ꯑꯃꯒ ꯂꯣꯏꯅꯅ ꯃꯄꯥꯟ ꯀꯥꯡꯖꯩꯕꯨꯡꯗ ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯆꯥꯎꯈꯠꯃꯤꯟꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯄꯨꯟꯅ ꯉꯥꯛꯃꯤꯟꯅꯒꯗꯕꯅꯤ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯊꯦꯡꯅꯒꯗꯕꯅꯤ ꯍꯥꯏꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯑꯗꯨꯁꯨ ꯍꯦꯟꯅ ꯆꯠꯁꯤꯟꯍꯟꯕ ꯃꯊꯧ ꯇꯥꯕꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯦꯞꯇꯦꯝꯕꯔ 19ꯕꯨ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯦꯟ ꯁꯣꯂꯤꯗꯥꯔꯤꯇꯤ ꯗꯦ ꯍꯥꯏꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯔꯤ ngasi tharonggi kino address piraduna hai ing 1938 August tang 3da amadi 2002 September tang 19 da miyamna asoba khongsak loyana lawkiba warep adumakna aikoi lingjen manai haibagi mayek laraba khudamni madumangna the Great June Uprising gi khongongna mayek lana utuna lakli lamdam asigi apon basaktam asi hojiksu kudong thinai oiba pibamda adumak leiri aduna aikoi lingjen manaba amadi sap manaba miyeng loyana Pangal sagat pa mathaw tari baraki piban hangda manipuri sothara ba samit lona thoali ba khaibung ta ba pibam asi laksin bangam na ba madi aikoi puna hingmina ba yaw ba sakhot mina ba ya ba lambi ama thiba tangai phadre hairi Thobal District Body Building and Fitness Association Kaksingi Special General Body Meeting ama ngasi Association asigi President P Nimaina preside tagduna Kaksing Sunangda laiba mak masagi yumda pangthokre Thoramadu N. Kalimohon, Tomba Sarmasu, Dice the Punky, Nasiki Mipamna, Hokiba Ta, August Kitang, Kunipangi General Body, Waref Singh, Nasiki Mipamna Kanpam Tokre, Maduda, Member Mangana Saba, Executive Committee Office Bearer Singimanunda, Pini Mania President N. San Tombana Secretary Amasung, N. Lokendrona Treasurer Oiba Haina, Kanpam Toki. Loidana, Mr. Thobal District. Body Building Contest 2012 Lautliba November 13 Pangtok Bahina Suwarep Loki August tang 16 asensida Kaksing Tahibasi akoina ihan hamada akoigi Thobal District Body Building and Cultural Association hairambasa masi matangi hongpui matungina Thobal District Body Building and Fitness Association hain onba Haishimo Blogre, Madu Matungina, Masiki Maming as Yawa, Awaki Memorandum Association. Pisin Loba Perkada, Kalak Lava, Yang Lamelica, the Gilaki Draba, TS Girani Amadi, TS Lebak Lake Debi Gimasanupa, Tongam Gunindrobu, Opagitara Mangasi, Iraima Self Help Group Nasunduna, Yang Lamakalekai, Community Holder Bangtokre. Taramada Hialam Esigi MLA, Maibam Kunjona Ziges. Ex-Minister Elangban Biramanina President Aduga Waikong High School ki Assistant Teacher TIS Lasmon Kamasa Industry ki DIC Supervisor Marketing M Manihar Madi Ex-Pradhan E Rajani Devina Guest Honor Sing Oiki Tharamtu da Wangaduna MLA M Kunjona Hai Kalapatagi Desh Numbayana Thoba Thoba Manipuri Choicha Gavalu Nipa Yalan Yore Hydra Amaka, and the way that something more from the market of the I go ahead and down to the Yaw Ani Yana Awalaka, my Bungi goes over with that for Singapore by the San Partners of Yaw, my serial number 103 Mumbai. Cement of the Queen, Queen, Yaw, the young Maiba. Lakliba tang kuntra nomajing numita pangthokadoriba lamyanba hizam irabotki samatra jaruk subangpo kumonga merena ngasi amphang kayada paksana lamtu sengdokna kre Sagolban Kendra Mandung Sanba Impal Municipal Council gi Ward number 7 gi Nepra Menzelekay da ngasi dagi paksana lamtu sengba hokre hayang phawsata gadaba thaba asi Young Social Service Union apong oina sinbani Lam Sengbai Tabasi, Khairamban Kaitel Yakoiba, Sekmai Kaitel, Thobal Kaitel, CIC, Lilong Yakoibida Su Pangtoki Hairi. Tripura da Ahan Boy na Sahi Taruki Nipa Masa Ama Mai Pakna Heart Operation Taukre, Nipa Masa Adugi Mapa, Ranjan Das na Pundoki Bada, Paraki Asoba Heart Layang Pamisatuna, Layang Gadaba Adu, Mapa Masta Mai Pakna Operation Taubudagi Tapam Tokpa, Asoba Senpang Kaya Kanbang Maure. Masima Razia Sigi Oina Sasosangai Oiba, Dr. Singi Maguni Haiki. Assam da isang ibang kara pagalabasu hojik pawada Rajya Sagi Jila Kungi Myoy Lakuma Panom isaw gi awa mayok nari
Relief camp singda miyoi lak manga dasmik mari ahum leiri apa sangyampham singda Mukhya Mantri Tarun Gogoi masamang satuna ngasi yengsinkre hojek phawda sikiba masing tarangpan sukre tarana thiba khangdre hairi medical team kaya thadna relief camp da leibasing layengli Tamil Nadu ki Sibakasida leiba Bambula Sapham factory ama mai sakpada me ahum sire kaya ama sopan nangle haina agency ki pauna hairi Bambula Sapham madu license pai daba unauthorized oiba factory ni hairi thodo aduga brayana sarkar na factory adugi mathakta thigatna ba khangan kreloyana factory adugi ampu phare hairi Jammu and Kashmir ki Kukowa zila ki line of control da security force na thiba humbai thaba thathabada lalobasing alotan thamlamba masing yamlaba khusuk laising phangle phangkibasing adi manungda pistol mafutara nipan ek rifle tara machine gun ani yauri operation adu da lalobasing aduna hana nomai kalakpadagi security na hanuna kapada makhoi khulai hundokdun sen kibani hairi ngasi ayu Nepal ki Kathmandu ki Tribhuvan airport manakta lanai plane masa ama kaibada mioi tarapan sire haina agency ki pauna hairi Sikibasing adi manungda crew member ahum yawi hairi thodo adu ngasi ayu pung 3 minute mangaram taba thokibani plan adu matokram na kai kibano haiba sabsana khangba ngamdri madugi maram thigatnaba hukum tawkre hairi sanabagi pauda Manipur University Sports Committee ki makhada Kha Manipur College Kaksina Sinduna College Asisasagi ba A Pratap Singha Memorial Manipur University Inter College Football for Men Tournament 2012-13 ngasi loisinkhre Tournament asigi winner Kha Manipur College na oikre ngasi sanakhiba tournament asigi final match da Kha Manipur College Kaksing amadi Manipur University ani sanakhi maduda KMC Kaksing na MU bu panjal ama shinyoda thoikre KMC bu winner ohenkiba ama tangara panjal adu M Somanandana humputare satpa minute da sankibani Tournament asigi loisinbai tharamda Kaksing Municipal Council sia pasan M ina khunbi divina Sigres Vice sia pasan M Brojama di DSA Kaksing ki President N Krishna Mohan anina guest of honor aduga KMC Kaksing ki Principal KSI Samuna President oiki ini laksi hai bi wani Thank you Indonesia adalah apil taujai. Now the Tangalo yo tangalo mino Hauji arabada mara pam kana pijari Pathalam khaida bom pokhaiba masung nomai ka pai thodokda me ahum sire Inter College Football for Men Tournament 2012-13 ki champion Kha Manipur College Kaksing na oikre ngasi damakta de impress padam pizza matang asilo sinjare miyang tabiri basingbu amuka na khurumjari